Paobilai News Reader na mayam da kana ba pigedaba wari ani khaktang thamjari. Ahanba warida matam amada khungang amada laumi ama leirammi. Mahaki labukta thaba chujak pambi sing asi mayamdagi thoidok hendok lammi. Sahi khuding ge pangthokpa mana masing mahai marong melada mahaki labuktagi lokpa chujak sing aduna mana itatatana phanglammi. Laumi adugi chujak makhal adu leibak sinba thungna maming chatlammi. Asigumba thoidok hendokpa chujak makhal asigi matangda pau ama ige khalladuna paumi ama laumi adu unaba laklammi. Makhoi ani wari asum sabadagi laumi aduna mahaki afaba makhalgi chujang maru adu lamdam adugi laumi ataidasu yenthoi haiba khanglammi. Adomna adomga mahai marong sangdamnabada saruk yariba laumi ataida adomge afaba maru asi pithogliba karigino haina paumi aduna yamna khangning hanglaklammi. Kaidawbai pithokloi laumi aduna khumlaklammi. Chujak sing asina mapan sarakpa matamda atai laubuktagi lairik sing nungsina paisilaktuna aigi laubukta thaba chujak pambi singda yauraklibani. Karigumba makhoina hanthaba makhalgi chujak tharabadi makhoigi laubuktagi paisilagliba hanthaba makhalgi lairik sing aduna aigi laubukta thariba chujak pambi sing asida sokhangani. Adu oirabadi aigi labukta karamna phaba makhalgi chujak karamna lokani. Aina aigi yumlon kairon na balawuk singda aphaba makhalgi chujak makhal thahanba tawani. Thawong asi aikhoigi punsida su chap manai. Ingna tamna santi oina hingningba miyoi singna makhoigi akoibada leiriba dusu ingna tapna leinaba honaba tawani. Misak amana mina nungsihange khallabadi mahakna mi ataibusu hana nungsiba tawani. Nungaina pange khallabadi akoibada leiriba dusu nungai hannaba honaba tawani. Akoibagi miyamna awana taraga aihak ithanta nungaina hinge haibadudi oithoktabani. Ani suba warida nongma nupa amana lambida sumlakpada samu ama ubada khanglep lammi. Mahangna samu aduda yenglubada yamna piklaba thauri amana sauraba samu adubu punduna leiramba aduda pungak ngaglammi. Tasengmadi samu aduna thauri adu thadatuna chatke khallabadi adum thadatuna chatkhiba yarabani. Adubu samu aduna adumna tauramde. Nupa aduna sumyengbada samu adudagi irap laptana samu senariba nupa adu karigumba ama tawduna leibu urammi. Mahangna samu senariba adugi manaksa chalaga hanglammi. Nahakna sauraba kallaba samu asibu pikhraba thauri ama khaktana pulliba sibu karigumba samu asi thauri asi thadatuna chatkhiba yaudra. Samu senariba aduna khumlaklammi. Samu asina pisak piklingaidagi hauna asigumba thauri macha asina adum punduna laglabani. Mahangna sauraktuna pangal kallaba chauraba sa ama oiraba phauba pulliba thauri macha asibu thadatpa ngamde khanduna adum leikhrabani. Mahangna thauri asibu thadanaba sunghot honaroi. Wadu tabada nupa adu pungak ngaglammi. Chauraba sa asina thadaningba matamda thadatpa ngamba thauri macha asibu mahangna thadatpa ngamloi khanduna sunghot honarudana pikhraba thauri macha asina punbadu adum yaduna leiribani. Samu asigum khoi ayambagi punsida tauba ngamgadaba thabak kaya ngamloi khanbadagi sunghot honarudana adum tokhiba yaurabani. Adom adomgi mamal yamlaba matam sing kaithokpiduna video sibu yengbibidamak thagachari. Aroibida Paobilai News Reader gi video bu yengbirbo mayam pumnok pu khurumjari.